ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯤꯊꯤꯡꯖꯩ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯃꯣꯇꯤꯅ ꯃꯈꯜ ꯀꯌꯥꯒꯤ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯥꯗꯣꯏ ꯃꯁꯥ ꯉꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯥꯃꯦꯜꯕꯨ ꯊꯦꯝꯕꯨꯡꯅ ꯗꯥꯛꯇꯔ ꯀꯧꯍꯟꯈꯤ꯫ ꯄꯥꯃꯦꯜꯅ ꯗꯥꯛꯇꯔ ꯀꯧꯔꯨꯔꯒ ꯍꯜꯂꯛꯄꯗ ꯊꯦꯝꯕꯨꯡꯅ ꯋꯥꯔꯝꯂꯅꯤ ꯆꯠꯂꯣ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯕꯒꯤ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯄꯥꯃꯦꯜ, ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯗꯤ? ꯊꯦꯝꯕꯨꯡꯅ ꯄꯥꯃꯦꯜꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯪꯒꯠꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯄꯥꯃꯦꯜ ꯏꯛ-ꯑ ꯇꯧꯗꯨꯅ ꯈꯨꯝꯃꯛꯏ, ꯏꯌꯥꯝꯕ, ꯑꯩ ꯀꯩꯅꯣꯝ ꯈꯛꯇ ꯍꯥꯏꯖꯒꯦꯕ, ꯋꯥꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ, ꯑꯗꯨꯅꯅꯤ ꯑꯩꯅ ꯂꯦꯞꯇꯨꯅ ꯂꯩꯖꯔꯤꯕꯁꯦ꯫ ꯊꯦꯝꯕꯨꯡꯁꯨ ꯊꯥꯗꯣꯏꯁꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯨ ꯃꯈꯥ ꯇꯥꯎꯅꯦ, ꯑꯩꯈꯣꯏꯁꯨ ꯇꯥꯔꯤꯅꯦ꯫ ꯄꯥꯃꯦꯜ ꯑꯃꯨꯛꯇꯪ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯊꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯆꯥꯁꯦ ꯃꯊꯟꯇ ꯁꯤꯖꯕ ꯅꯠꯇꯦ, ꯏꯇꯩꯃ ꯃꯣꯇꯤꯅ ꯃꯥꯕꯨ ꯍꯥꯠꯄꯅꯤ꯫ ꯊꯦꯝꯕꯨꯡ ꯁꯥꯎꯅ ꯐꯨ ꯍꯧꯒꯠꯂꯛꯏ, ꯀꯔꯤ ꯍꯥꯏꯕ ꯄꯥꯃꯦꯜ? ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯁꯤ ꯑꯆꯨꯝꯕꯔꯥ? ꯄꯥꯃꯦꯜꯁꯨ ꯏꯊꯛ ꯊꯛꯀꯠꯅ, ꯃꯥꯅꯦ, ꯑꯁꯦꯡꯕꯅꯤ, ꯃꯥꯅ ꯑꯉꯥꯡꯗꯨꯒꯤ ꯊꯋꯥꯏꯗꯨ ꯁꯥꯟꯅꯔꯒ ꯑꯉꯥꯡꯗꯨꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯟꯗꯕꯅꯤ, ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯂꯥꯏꯅ ꯏꯁꯤꯡꯗ ꯀꯧꯊꯍꯜꯂꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯈꯜꯂꯝꯕ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯂꯦ꯫ ꯆꯤꯡꯅꯕꯒꯤ ꯈꯨꯗꯝꯁꯨ ꯑꯆꯨꯝ ꯑꯆꯨꯝ ꯃꯌꯦꯛ ꯂꯥꯔꯛꯂꯦ꯫ ꯊꯦꯝꯕꯨꯡꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥ ꯑꯁꯤꯗ ꯆꯤꯡꯅꯕ ꯄꯣꯛꯂꯤ꯫ ꯃꯥꯗꯤ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯊꯥꯗꯣꯏꯗ ꯄꯥꯎ ꯇꯝꯕ ꯃꯇꯝꯗ ꯀꯤꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯆꯤꯠ ꯃꯀꯥꯏ ꯑꯣꯏꯅ ꯇꯝꯈꯤꯕꯅꯤ꯫ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯍꯥꯏꯖꯔꯛꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯌꯥꯔꯤ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯃꯈꯣꯏ ꯇꯥꯃꯣ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩ ꯇꯧꯒꯅꯤ? ꯄꯥꯃꯦꯜ ꯇꯞꯅ ꯋꯥꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ, ꯊꯕꯛꯁꯤ ꯇꯧꯅꯤ ꯍꯥꯏꯅ ꯇꯧꯔꯗꯤ ꯇꯞꯅ ꯏꯪꯅ ꯈꯪꯅꯕꯅ ꯆꯨꯝꯒꯅꯤ꯫ ꯇꯥꯃꯣ ꯍꯣꯏꯁꯨ ꯏꯇꯩꯃ ꯍꯣꯏꯁꯨ ꯇꯞꯊꯕꯤꯈꯣ꯫ ꯑꯩꯗꯤ ꯏꯃꯤꯠꯁꯤꯅ ꯎꯈ꯭ꯔꯕꯅꯦ ꯃꯥꯒꯤ ꯃꯍꯩ ꯖꯥꯗꯨ ꯄꯣꯠꯁꯦꯝꯅꯆꯤꯡꯕꯗꯣ, ꯑꯗꯨꯅ ꯑꯩꯗꯤ ꯋꯥꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯀꯤ꯫ ꯊꯦꯝꯕꯨꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯇꯔꯥꯏ ꯇꯔꯥꯏꯕ ꯑꯣꯏꯔꯣꯏ ꯈꯟꯕꯗ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯃꯦꯜ꯫ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯅꯤꯡꯉꯝꯗꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕꯁꯦ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯏ꯫ ꯄꯥꯃꯦꯜ ꯑꯃꯨꯛꯀꯁꯨ ꯃꯣꯇꯤꯅ ꯃꯧ ꯅꯍꯥ ꯑꯃꯗ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯌꯥꯎꯅ ꯂꯣꯏꯅ ꯃꯥꯅ ꯁꯤꯠ ꯅꯥꯟꯅ ꯇꯝꯊꯣꯛꯂꯦ꯫ ꯊꯥꯗꯣꯏꯗꯤ ꯃꯗꯨ ꯇꯥꯕꯗ ꯃꯆꯦꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯃꯕꯨꯛ ꯁꯦꯡꯗꯕ ꯑꯩꯒꯤ ꯏꯆꯥꯅ ꯃꯉꯣꯟꯗ ꯀꯌꯥꯝ ꯂꯥꯟꯈ꯭ꯔꯒꯦ? ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯏꯆꯥꯅ ꯀꯔꯤ ꯌꯦꯠꯈꯤꯕ ꯂꯩꯈꯤꯕꯒꯤꯅꯣ ꯏꯆꯥꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯃꯥꯅ ꯃꯥꯡꯍꯟꯕꯤꯔꯤꯕꯁꯤꯕꯣ? ꯊꯥꯗꯣꯏꯗꯨ ꯄꯦꯟꯗꯕꯅ ꯃꯆꯥꯕꯨ ꯄꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯊꯦꯝꯕꯨꯡꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯁꯨ ꯀꯞꯄꯗꯨ ꯌꯥꯎꯁꯜꯂꯦ꯫ ꯄꯥꯃꯦꯜ ꯏꯃꯨꯡꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯄꯥꯃꯦꯜꯅ ꯁꯤꯠ ꯅꯥꯟꯅ ꯇꯝꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯀꯞꯄ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯇꯤꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯦ꯫ ꯑꯣ, ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯃꯅꯨꯡ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯣꯇꯤꯅ ꯈꯟꯗꯨꯅ ꯃꯔꯨꯝ ꯃꯌꯥꯗ ꯊꯨꯞꯆꯤꯟꯗꯨꯅ ꯀꯔꯤ ꯀꯔꯤ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯔꯤ ꯍꯥꯏꯕꯗꯨ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯉꯥꯡꯅꯗ꯭ꯔꯦ꯫ ꯄꯥꯃꯦꯜꯗꯨ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯣꯇꯤꯗꯨ ꯂꯨꯝꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯄꯥꯃꯦꯜ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯀꯥꯗ ꯐꯝꯊꯗꯨꯅ ꯃꯁꯥ ꯑꯗꯨ ꯇꯤꯡꯊꯣꯛꯏ, ꯑꯗꯨꯕꯨ ꯄꯥꯎꯗꯨ ꯍꯦꯛ ꯇꯝꯈꯤꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯄꯨꯡꯌꯥꯡ ꯍꯦꯛ ꯌꯥꯡꯏ꯫ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦ, ꯏꯁꯥꯗꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯗꯈꯤꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ꯫ ꯕꯦꯝꯕꯦꯝ ꯆꯪꯉꯛꯇꯨꯅ ꯄꯥꯃꯦꯜꯗ ꯍꯪꯉꯤ, ꯏꯆꯦ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗꯤ ꯀꯝꯗꯧ ꯍꯧꯔꯦ? ꯄꯥꯃꯦꯜ ꯇꯞꯅ, ꯀꯩꯁꯨ ꯍꯦꯟꯅ ꯁꯣꯟꯊꯕꯗꯤ ꯑꯣꯏꯍꯧꯗ꯭ꯔꯦ ꯏꯇꯩꯃ, ꯗꯣꯛꯇꯔ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯌꯦꯡꯅꯤ ꯍꯥꯏꯍꯧꯕꯅꯦ꯫ ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯔꯦ, ꯑꯩꯁꯨ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯨꯔꯒꯦ꯫ ꯍꯣꯏ ꯏꯇꯩꯃ, ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯨꯔꯣ ꯑꯗꯨꯒ ꯁꯤꯅꯤ ꯃꯥꯏꯅꯤ ꯍꯥꯏꯕꯗꯨ ꯍꯪꯗꯣꯛꯄꯤꯔꯣ꯫ ꯄꯥꯃꯦꯜꯅ ꯈꯜꯂꯤꯕꯅ ꯑꯁꯤꯅꯤ꯫ ꯕꯦꯝꯕꯦꯝ ꯍꯣꯏꯗꯨ ꯊꯥꯗꯣꯏꯒꯤ ꯑꯅꯥꯕ ꯍꯪꯕ ꯆꯠꯄꯗ ꯄꯥꯃꯦꯜꯅ ꯊꯣꯏꯆꯥꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯁꯅꯨ ꯈꯟꯕꯅꯅꯤ꯫ ꯕꯦꯝꯕꯦꯝꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯔꯝꯃꯒ ꯊꯥꯗꯣꯏ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯐꯝꯂꯩ꯫
ꯏꯆꯦꯒꯤꯁꯤꯕꯨ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯏꯇꯩ? ꯌꯨꯝ ꯑꯅꯤ ꯑꯍꯨꯝꯁꯤ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯕꯦꯕꯥꯔꯗ ꯏꯆꯦ ꯏꯇꯩ ꯍꯥꯏꯅ ꯀꯧꯅꯔꯦ꯫ ꯕꯦꯝꯕꯦꯝ ꯍꯣꯏꯒ ꯊꯥꯗꯣꯏ ꯍꯣꯏꯒ ꯁꯥꯒꯩ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯅꯛꯅꯔꯦ꯫ ꯕꯦꯝꯕꯦꯝꯅ ꯍꯪꯉꯛꯄ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ, ꯍꯟꯗꯛ ꯑꯉꯥꯡ ꯂꯩꯇꯕꯒ ꯀꯩꯒ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯟꯕꯅꯅꯤ꯫ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯅꯆꯦꯒꯤꯁꯦ꯫ ꯕꯦꯝꯕꯦꯝ ꯅꯨꯡꯉꯥꯏꯇꯅ, ꯑꯗꯨꯅꯦ ꯁꯨꯝ ꯅꯤꯡꯁꯤꯡ ꯂꯥꯏꯃꯟ ꯑꯣꯏꯅꯕ ꯊꯕꯛꯇꯤ ꯇꯧꯔꯨꯅꯨ ꯏꯆꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯗꯅ꯫ ꯊꯦꯝꯕꯨꯡ ꯇꯞꯅ ꯊꯣꯏꯆꯥꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯕꯦꯝꯕꯦꯝꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯝꯗꯧꯅ ꯏꯇꯩ ꯁꯤꯗꯤ? ꯀꯔꯤ ꯄꯥꯎꯅꯣ ꯉꯁꯤ ꯇꯥꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯈꯔꯒ ꯆꯤꯡꯅꯕꯒ? ꯊꯦꯝꯕꯨꯡ ꯇꯞꯅ ꯈꯨꯝꯃꯤ, ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯂꯨꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯒ ꯅꯣꯏꯒꯒꯤ ꯑꯉꯥꯡꯁꯤꯡ ꯕꯣꯔꯗꯤꯡꯗ ꯊꯝꯈꯤꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯩꯗꯤ ꯑꯅꯤ ꯁꯨꯗ꯭ꯔꯦꯍꯦ꯫ ꯕꯦꯝꯕꯦꯝꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯍꯣꯟꯗꯣꯛꯏ꯫ ꯐꯔꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯕꯅꯤ꯫ ꯑꯗꯨ ꯏꯇꯩ, ꯈꯪꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯂꯩꯕ꯭ꯔꯣ? ꯂꯩꯕꯨꯗꯤ ꯂꯩꯅꯤ, ꯑꯗꯨꯕꯨ ꯋꯥꯁꯤꯕꯨ ꯀꯔꯝꯅ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯣꯅꯦ ꯑꯩꯕꯣ? ꯕꯦꯝꯕꯦꯝ ꯊꯨꯅ ꯈꯨꯝꯃꯛꯏ꯫ ꯑꯆꯨꯝꯕꯗꯨ ꯑꯁꯨꯝ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯏꯇꯩ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯗ꯭ꯔꯤ꯫ ꯏꯃꯨꯡꯁꯤꯗ ꯃꯥꯅ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯒ ꯃꯊꯪ ꯍꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯀꯅꯤ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥ ꯑꯗꯨ 7-10 ꯊꯣꯛꯅ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯃꯥꯏꯕ ꯂꯨꯈꯣꯏꯒ ꯇꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯊꯦꯝꯕꯨꯡ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯦ꯫ ꯈꯣꯡꯅ ꯆꯠꯄꯗ ꯈꯔ ꯁꯥꯡꯉꯤ, ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯒꯅ ꯈꯔ ꯑꯃꯨꯛ ꯇꯦꯜꯂꯤ꯫ ꯑꯗꯨꯝ ꯅꯛꯅ ꯂꯥꯞꯅꯕ ꯂꯝ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯊꯦꯝꯕꯨꯡ ꯃꯥꯏꯕ ꯂꯨꯈꯣꯏꯒꯤꯗ ꯂꯥꯛꯏ꯫ ꯃꯁꯤꯗ ꯃꯥꯏꯕ ꯂꯨꯈꯣꯏꯅ, ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ? ꯀꯔꯤ ꯊꯣꯛꯄ ꯌꯥꯎꯔꯒꯦ? ꯊꯦꯝꯕꯨꯡ ꯏꯀꯥꯏꯅ ꯋꯥꯗꯣ ꯍꯥꯏꯔꯛꯏ꯫ ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ, ꯑꯩꯒꯤ ꯏꯇꯩꯃ ꯃꯣꯇꯤ, ꯑꯣꯖꯥꯅꯁꯨ ꯈꯪꯂꯝꯂꯅꯤ꯫ ꯂꯨꯈꯣꯏ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗꯅ ꯈꯨꯝꯃꯛꯏ꯫ ꯈꯪꯉꯤꯅꯦ, ꯃꯥꯕꯨꯗꯤ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯧꯔꯤꯅꯣ? ꯊꯦꯝꯕꯨꯡ ꯋꯥꯗꯨ ꯂꯤꯕ ꯍꯧꯔꯛꯏ꯫ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯕ ꯃꯇꯨꯡ ꯊꯦꯝꯕꯨꯡꯗꯨ ꯀꯞꯄꯛꯏ꯫ ꯑꯣꯖꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯊꯧꯗꯣꯛꯇꯨꯗꯒꯤ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯨꯈꯣꯏ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ꯫ ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯂꯨꯔꯤꯅꯦ꯫ ꯅꯪꯒꯤ ꯍꯤꯛ ꯅꯇꯩꯃꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯕꯁꯤꯗꯤ? ꯅꯪꯒ ꯃꯈꯣꯏꯒ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒ ꯀꯩ ꯌꯥꯎꯒꯦ? ꯊꯦꯝꯕꯨꯡ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯀꯣꯛꯇꯨ ꯍꯥꯏꯔꯒ, ꯑꯩꯒ ꯃꯣꯏꯒꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯔꯥꯎꯅ ꯂꯣꯏꯅꯩ ꯇꯤꯟꯅꯩ ꯀꯧꯅꯩ꯫ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯁꯨ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦꯅꯦ ꯑꯣꯖꯥ꯫ ꯂꯨꯈꯣꯏ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯜꯂꯗꯨꯅ, ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯋꯥꯔꯤꯁꯦ ꯈꯔ ꯂꯩꯔꯦꯅꯦ꯫ ꯀꯝꯗꯧꯅ ꯀꯔꯤꯁꯨ ꯇꯧꯅꯗꯕ ꯏꯃꯨꯡ ꯑꯃꯗ ꯍꯦꯛꯇ ꯕꯨꯠ ꯕ꯭ꯔꯦꯗ ꯊꯥꯖꯤꯟꯗꯨꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯣꯖꯥ ꯊꯝꯕꯧꯁꯨ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ, ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯑꯣꯖꯥꯅꯤ ꯃꯥꯁꯨ꯫ ꯊꯦꯝꯕꯨꯡ ꯇꯞꯅ, ꯍꯣꯏ, ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯀꯨꯏꯔꯦ꯫ ꯕꯕꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯒꯤꯅꯤ ꯏꯇꯩꯃꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯦ꯫ ꯃꯁꯤꯗ ꯃꯥꯏꯕ ꯂꯨꯈꯣꯏꯅ, ꯑꯗꯨꯗꯤ ꯑꯣꯖꯥꯒ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ ꯖꯥꯠꯂꯥ? ꯈꯪꯗꯦꯗ ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯃꯤꯅꯤꯗꯣ꯫ ꯕꯕꯥ ꯍꯣꯏꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯇꯧꯖꯔꯁꯨ ꯑꯩꯈꯣꯏꯗꯤ ꯅꯣꯡꯇ ꯌꯥꯎꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯑꯅꯤ ꯑꯗꯨ ꯀꯔꯤ ꯇꯧꯔꯒ ꯃꯣꯇꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯥꯅ ꯁꯥꯒꯩꯒꯤ ꯃꯇꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯊꯦꯝꯕꯨꯡꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯊꯥꯗꯣꯏꯅ, ꯀꯝꯗꯧꯕꯤꯔꯒꯦ? ꯍꯌꯦꯡꯁꯦ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯉꯁꯤ ꯐꯥꯎꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ, ꯍꯣꯏ, ꯉꯁꯤꯒꯤꯗꯤ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯕꯦꯝꯕꯦꯝ ꯍꯣꯏꯁꯨ ꯆꯦꯛꯁꯤꯟꯅꯕ ꯍꯥꯏꯁꯤ꯫ ꯕꯦꯝꯕꯦꯝꯅ ꯋꯥꯔꯤ ꯂꯤꯔꯝꯕꯗ ꯏꯆꯦ ꯃꯣꯇꯤꯁꯤ ꯃꯣꯏꯔꯣꯝꯗ ꯍꯦꯛ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯍꯥꯏ꯫ ꯃꯥꯁꯨ ꯌꯥꯝꯗꯤ ꯀꯤꯔꯕꯅꯦ꯫ ꯊꯦꯝꯕꯨꯡ, ꯍꯣꯏ, ꯅꯪꯅ ꯈꯔ ꯐꯖꯅ ꯍꯥꯏꯔꯣ꯫ ꯅꯪꯁꯨ ꯅꯥꯔꯤꯅꯤ ꯍꯥꯏꯗꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯐꯥꯎꯕ ꯍꯦꯛ ꯁꯪꯖꯗ꯭ꯔꯦ꯫
ꯋꯥꯁꯤꯗ ꯂꯩꯈꯥꯏ ꯇꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯐꯔꯅꯤ ꯊꯥꯗꯣꯏꯁꯨ ꯃꯁꯥꯗꯨ ꯅꯥꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯂꯦ ꯃꯣꯇꯤꯒꯤ ꯃꯑꯣꯡꯁꯤꯗ ꯑꯅꯥꯕ ꯁꯪꯗ꯭ꯔꯦ ꯃꯥꯏꯕ ꯂꯨꯈꯣꯏ ꯎꯅꯗꯨꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯀꯌꯥ ꯄꯤꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕꯁꯤ ꯃꯣꯇꯤꯅ ꯅꯤꯡꯊꯤꯅ ꯈꯪꯂꯦ ꯃꯣꯇꯤꯁꯤ ꯈꯪꯗ ꯎꯗꯕ ꯂꯩꯔꯛꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯥꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯍꯦꯟꯒꯠꯈ꯭ꯔꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯈꯪꯃꯤꯟꯅꯁꯤ ꯃꯣꯇꯤ ꯑꯍꯤꯡꯗꯨꯃ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯤꯡꯗ ꯊꯣꯛꯂꯛꯏ ꯕꯦꯝꯕꯦꯝ ꯍꯣꯏꯒꯤ ꯃꯌꯨꯝꯗꯨ ꯃꯩ ꯊꯥꯜꯂꯤꯕ꯭ꯔꯥ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯊꯣꯛꯏ ꯑꯣ ꯇꯨꯝꯗꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯃꯩꯁꯤꯡꯁꯦ ꯂꯣꯏꯅ ꯃꯨꯠꯊꯠꯂꯦ ꯇꯥꯟ ꯆꯞ ꯆꯥꯔꯤꯉꯩ ꯄꯥꯃꯦꯜꯒꯤ ꯊꯋꯥꯏꯃꯤ ꯀꯧꯊꯣꯛꯇꯨꯅ ꯃꯥꯋ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯨ ꯑꯩꯒꯤ ꯄꯥꯞꯅ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠꯇꯤ ꯁꯣꯏꯗꯅ ꯁꯤꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯃꯤ ꯈꯔꯗꯤ ꯂꯦꯝꯅ ꯊꯥꯔꯝꯂꯔꯣꯏ ꯆꯐꯨ ꯑꯍꯤꯡꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯅꯈꯥ ꯑꯗꯨꯗ ꯊꯝꯃꯤ इसिंग पिक थन्ना हापलबा चफु अदुदा ngamu ama iroi halli madu yenglaga suba metuna munne yenglaga momon tawi makutuna ngamudu paikhallaklaga I khara pithakuna sindurgi patra amada amuk thadai ngadu sindur aduna ngaksangang halle aduga masinda asumna soli ngasi igumna nangna thokliba sindur machu sina nangi haksang dagi leptana I tarpa orasano thawai mi manga mi ga thana tarumak ku aigi phigau wasita nangbu koksilabani ko asi haraga man iliba inapi aduda makutuna koksinbada pamel adu phuk haukulatuna tarang malang amada mapan thulakba haurakle pamel thulakpa adu ubada moti du haraubana loikhre magi soliba mahai jadu adu leptana sonba haurai pamel du pukhi romda chatpa haukre thoichagi thawai nadi ure adubu kalisu tawba ngamdana nakanda leplaga lei kaka kataidano nangna chalibadubo kaka nangai khuo o kaka asumna kaurabasu pamel di tadre manglingai haugalakpa thulakpa oibana kanano amana masa paiduna nomaga hauruktriba phawbadi pamel gyan tararoi thoichadi thawaini miyoibagi hakchang amada sokpa yaba nate pamel gi manakta akoibada kuchen chenduna koubudu natana upai leitre kaka se gyan tarabo nangbu soidana makoina hakkhani moti thoichagi thawaidu ure madu urubadai masa adu sauningkhre angang nangamasu aingodi yekadoriba phai leirumu ngasidi nang amta lemna thararoi haibaga tobaga thoichagi manakta changchillatuna thoichagi thawai adubu masi lenghandana phajinduna thamkhre khangbra hojikti pilerani angang nang hokhodana thoichadu mapi tana kaplaga mabo nang aibu phajingano kaka se mara leitiye nang aibu phajingano ba motidu mi usittana noklaga kari mara leitaba ma ta halaga aigi thamosina penkrani nangbu hatpagi maram nangsu khangliba natra thoicha kaptuna mabo ai ama sikibadi ai kaisu khandre adubu adumna mi khatkano mabo nang phattaba mi oigano nangi michal urongna lekai asibu khinbo orasano moti sawna lawrai karigi michal urong ai michal pamti nangi napuduna ne aibu miya mangde ikaiba pikhibasu hojikti masu sikhredana mathangda nangi naral dugine aina nangbu hathoklibodo thoicha hena mapi noktharai adubu upai leiti adumok masi lengba ngamdana kaptuna leiri pameldu leiba pukhi aduda chongthakhai moti ngamodu ta paikhlaktuna makhada laktana langi asomda pameldu piting songduna leli ising aduda mako adu kanano amana pairaga namchinbagi mongda tawduna leiri mokhol thona lawbusu ngamdana yamna wana tawribadu uraga hanjin ngamu adu paikhatlaga lebakta langlangduna sanai shiro nangda shiro asumna motina machinda soli mihaki matungdagidi pameldu ising mathakta tawduna leikhre moti
ꯃꯥꯒꯤ ꯃꯊꯧꯗꯨ ꯂꯣꯏꯔꯦ ꯍꯥꯏꯕꯒ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯆꯐꯨ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯗꯨꯅ ꯊꯨꯒꯥꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯆꯐꯨ ꯑꯁꯤꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯒꯨꯝ ꯅꯪꯒꯤ ꯅꯀꯣꯛꯇꯨꯁꯨ ꯀꯥꯏꯔꯣꯍꯦ ꯃꯃꯥꯏꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ ꯃꯌꯨꯝ ꯆꯪꯂꯛꯄꯒ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯧꯏ ꯈꯝꯕꯗꯤ ꯌꯨ ꯉꯥꯎꯗꯨꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯣꯇꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯗꯨ ꯄꯥꯏꯔꯒ ꯐꯖꯅ ꯃꯁꯝ ꯍꯥꯠꯇꯣꯛꯄꯤ ꯁꯤꯔꯝꯗꯥꯏꯗꯤ ꯀꯦꯔꯒ ꯆꯠꯅꯕꯅꯤ ꯂꯨꯅ ꯅꯥꯟꯅ ꯑꯀꯦ ꯑꯃꯧꯗ ꯁꯤꯕꯗꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯣ ꯀꯔꯤꯒꯤ ꯖꯨꯠ ꯆꯥꯗꯕ ꯃꯑꯣꯡꯗ ꯁꯤꯒꯅꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯁꯤꯗꯣꯛꯁꯤꯉꯥꯏꯗꯅ ꯏꯇꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯐꯖꯅ ꯀꯦꯕꯤꯔꯤ ꯃꯐꯤ ꯃꯔꯣꯜ ꯐꯖꯕ ꯁꯦꯠꯄꯤꯗꯨꯅ ꯌꯥꯝꯅ ꯂꯨ ꯍꯦꯜꯂꯕ ꯂꯥꯏꯗꯤ ꯑꯣꯏꯍꯜꯂꯤ ꯆꯔꯨꯅ ꯁꯥꯕ ꯄꯣꯠꯂꯣꯏ ꯁꯦꯠꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯖꯅ ꯂꯦꯞꯍꯜꯂꯒ ꯃꯃꯥꯡꯗ ꯃꯥꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯎꯠ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯏꯗꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ ꯏꯇꯥ ꯁꯤꯗ ꯅꯦꯠꯂꯣ ꯁꯤꯗ ꯅꯦꯠꯂꯒꯅꯦ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯗꯤꯗꯨꯒꯤ ꯃꯈꯣꯡꯅ ꯎꯠ ꯑꯗꯨꯗ ꯅꯦꯠꯍꯜꯂꯕ ꯃꯇꯨꯡ ꯄꯦꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯇꯥ ꯍꯥꯏꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯎꯆꯥꯟ ꯑꯃ ꯊꯨꯅ ꯆꯞꯈꯠꯇꯨꯅ ꯌꯨꯡꯂꯒ ꯊꯝꯃꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯩ ꯆꯥꯛꯍꯟꯗꯕ ꯎꯆꯥꯟ ꯃꯥꯏꯀꯩ ꯃꯔꯤ ꯌꯨꯡꯉꯤ ꯑꯗꯨꯒ ꯂꯪ ꯑꯍꯤꯡꯕ ꯑꯃꯅ ꯎꯆꯥꯟ ꯃꯔꯤꯗꯨ ꯁꯝꯅꯅꯕ ꯃꯑꯣꯡꯗ ꯀꯣꯏꯁꯤꯜꯂꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯗ ꯐꯖꯔꯦ ꯊꯧꯔꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯕ ꯁꯥꯟꯅꯕꯨꯡ ꯑꯃꯕꯨ ꯃꯥꯜꯂꯦ ꯃꯌꯥꯏꯗꯅ ꯁꯥꯟꯅꯕ ꯍꯧꯔꯝꯗꯥꯏꯒꯤ ꯃꯩꯔꯥ ꯀꯠꯄꯗꯨ ꯃꯥꯜꯂꯦ ꯂꯥꯏꯗꯤꯗꯨ ꯃꯅꯨꯡꯗ ꯍꯤꯞꯐꯜꯂꯤ ꯑꯗꯨꯒ ꯑꯃꯨꯕ ꯃꯁꯝ ꯑꯗꯨ ꯃꯩꯗ ꯊꯥꯗꯣꯛꯄ ꯍꯧꯔꯛꯏ ꯑꯁꯣꯝꯗ ꯂꯥꯏꯗꯤꯒꯤ ꯃꯁꯝ ꯆꯥꯛꯄ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯥꯂꯤꯌꯥꯗꯨ ꯃꯀꯣꯛꯇꯨ ꯃꯩꯃꯨꯛ ꯁꯥꯕꯅ ꯉꯥꯎꯔꯛꯇꯨꯅ ꯑꯍꯤꯡꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯈꯥꯡꯂꯦ ꯇꯥꯃꯣ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯂꯨꯋꯥꯡꯁꯨ ꯇꯨꯝꯃꯝꯕꯗꯒꯤ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯥꯂꯤꯌꯥꯕꯨ ꯐꯥꯖꯤꯜꯂꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯁꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩ ꯀꯣꯛꯁꯦ ꯀꯥꯏꯒꯗꯧꯔꯦ ꯃꯤ ꯁꯣꯝꯗ ꯃꯣꯇꯤꯅ ꯄꯥꯏꯔꯤꯕ ꯂꯥꯏꯗꯤꯗꯨ ꯊꯋꯥꯏ ꯄꯥꯜꯂꯕꯤ ꯑꯃꯒꯨꯝ ꯃꯁꯝ ꯃꯩ ꯊꯥꯔꯛꯄ ꯑꯗꯨꯗ ꯀꯣꯏꯆꯣꯡ ꯆꯣꯡꯕ ꯍꯧꯔꯛꯂꯦ ꯄꯣꯂꯣꯏ ꯁꯦꯠꯄꯤ ꯂꯥꯏꯗꯤ ꯍꯥꯏꯕꯁꯤꯃꯇꯕꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯐꯟꯗꯣꯛꯇꯨꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩ ꯑꯗꯨꯕꯨ ꯃꯁꯝꯗꯨ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯑꯁꯥꯕ ꯈꯥꯡꯂꯤ ꯃꯣꯇꯤ ꯃꯗꯨ ꯎꯔꯨꯔꯒ ꯍꯔꯥꯎꯕꯅ ꯅꯣꯛꯆꯩ ꯑꯣ ꯄꯥꯜꯂꯦ ꯄꯥꯜꯂꯦ ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯄꯥꯜꯂꯦ ꯃꯇꯝ ꯑꯁꯤꯗ ꯈꯝꯕꯗꯨ ꯍꯥꯏꯐꯦꯠ ꯌꯥꯎꯋꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯣꯇꯤꯗꯨ ꯃꯃꯥꯏ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯤꯉꯩ ꯀꯥꯟꯁꯤꯗ ꯅꯪ ꯑꯃꯨꯛ ꯆꯠꯇꯧꯔꯕ ꯑꯩꯒꯤ ꯀꯨꯝꯍꯩ ꯊꯨꯒꯥꯏꯒꯗꯕ ꯑꯣꯏꯔꯗꯤ ꯅꯪ ꯑꯃꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯈꯝꯕꯗꯨ ꯃꯣꯟ ꯑꯃꯅ ꯀꯟꯅ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯇꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤ ꯑꯩ ꯀꯅꯥꯁꯨ ꯂꯦꯝꯅ ꯊꯥꯅꯤꯡꯉꯛꯇ꯭ꯔꯦ ꯅꯣꯏ ꯂꯣꯏꯅ ꯁꯤꯔꯒ ꯑꯩ ꯏꯊꯟꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯒꯦ ꯑꯩ ꯑꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯠꯇꯤꯌꯦ ꯅꯣꯏꯅ ꯏꯀꯥꯏꯕ ꯅꯪꯍꯟꯈꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯊꯣꯛꯈꯤꯕꯅꯦ ꯑꯃꯨꯛꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯃꯌꯥꯝꯁꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ ꯑꯩ ꯌꯥꯝꯅ ꯋꯥꯈꯤꯌꯦ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯏꯀꯥꯏꯈꯤꯌꯦ ꯃꯇꯝꯗꯨꯗ ꯅꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯈꯤꯗꯦ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯈꯟꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯩꯅ ꯂꯃꯟ ꯈꯨꯝꯂꯛꯂꯕ ꯃꯇꯝꯁꯤꯗꯅ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯃꯤꯍꯥꯠꯄꯤ ꯑꯣꯏꯅ ꯄꯥꯎꯊꯣꯛꯄꯤꯕ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯞꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯔꯒ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ ꯈꯝꯕ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯄꯥꯡꯊꯣꯛꯂꯒ ꯃꯣꯇꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯈꯝꯕꯒꯤ ꯑꯔꯣꯏꯕ ꯅꯨꯡꯁꯥꯁꯣꯔ ꯃꯣꯇꯤꯅ ꯀꯧꯁꯤꯟꯗꯨꯅ ꯑꯍꯥꯡꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯆꯤꯟꯈꯤ ꯅꯪꯉꯝꯕꯒꯤ ꯅꯨꯡꯁꯥꯁꯣꯔꯁꯤꯅ ꯃꯤ ꯑꯃ ꯍꯥꯠꯄꯗ ꯃꯇꯦꯡ ꯑꯣꯏꯕ ꯇꯥꯏ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ ꯃꯥꯂꯤꯌꯥꯗꯨ ꯑꯅꯥꯕ ꯍꯦꯟꯖꯤꯟꯕꯗꯒꯤ ꯃꯥꯏꯕ ꯂꯨꯈꯣꯏ ꯀꯧꯗꯨꯅ ꯂꯥꯏꯌꯦꯡꯂꯤ ꯑꯃꯥꯏꯕ ꯊꯝꯐꯧ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯒꯤ ꯃꯥꯏꯕ ꯂꯨꯈꯣꯏ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯃꯣꯇꯤ ꯑꯅꯤꯁꯤ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯐꯠ ꯐꯥꯎꯒꯠꯂꯛꯄꯅꯤ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯊꯝꯕꯧ ꯂꯩꯔꯤꯀꯥꯟꯗ ꯃꯃꯤꯡ ꯂꯤꯈꯠꯄ ꯉꯝꯈꯤꯗꯦ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯛꯄꯁꯦ ꯑꯗꯨꯕꯨ ꯊꯝꯕꯧꯅ ꯑꯍꯜ ꯑꯣꯏꯕꯇ ꯅꯠꯇꯅ ꯍꯩ ꯁꯤꯡꯂꯕ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯅ
ngamduna phakibani lukhoi maliagi haksang adu hajitang paibada khangli is luduruida posimni nei bungo luang nangi sidi luang ngakna ojamaiba lokthokpa yaroidra amukte yengbiyune masasi wai sangaduna leiramlaga handak ikhang khanghaudana angang su kaikhre ardagi adum magi laina si haurakpani lukhoi adum khangle kanagumba amana maliagi phangjagadoriba macha adu posem tawduna thugai khibani haibasi mahakna adum khangle adubu hojik phawgidi haidoktana wadu loiba phawba tathokli kamai na hi hek torokpai bunga luang maliana tawbasingdu loina tamli lukhoi mangaktu matha sana luna yengba yengda yenglaga hairi haira sinadi ngarang ahingsu tawi haiba adudi hauji mabu senaduna leirene misina luang pakatna adudi kamai tawni oja mabudi amukta kanbiyo lukoina wari kaya ama hangi imung manunggi kaigi mayam ama luangsu matu loli matu ahalna mayumda thami asi haiduna masa khaina liba hauri waridu loina khanglaba lukoina tapna hangi nangi nupi ahandi yumda sum leibra natragana kana gida chali luang khangdi haibugum makok tu nomi oja aisi maga leminadabanina masi kanaga tona tinai kanaga puli haibadu madi ai khangjadrewo lukhoi luang bu ngang ba hori karigino nupa masa noisi onthokna pangkhredako nupi lole nupi ani si chap manaba miyengda yengba ngamgani haina nakoi ani loliba natro aduga karigino ngasina chang manana thamang ngamjibadi aduna nangi nupi ahalna nangbu warauduna tauba ama natragana nangbu kalakpa nangi sagaina taina chingba miyoi singa tauba ama masi oiba taini bungo luang jingnabana masa adu pik thalle karibu haironi oja lukhoina ngangliba mayam adu aranba amate yaudi sima lali haina kafam leitaba wafam ngaktani masidagi luangna phare oja maiba ai haujima jumda chatlage priti du kadai da lei mana hauji kana ga loinari habadu ai khangdok lurage oja lukhoina phathaduna themjin birai ngai khore nupa masa khudakta mabu yengsillaga maga naknaba loinaba mi hekta khanggadaba natene tapthakoko aise horen lai khurumba aruba ma leiri masida luwangna mu khumi kanagi dano jamaiba masida maibaduna mu amaibi moti hoigi machin manau sing thokpa thimbung hoigi dani moigi su khurumlaga noigi sida lakpa haiduni moigi du nganna khurumlamlaga aduga thenglapna nangida lakpa yagadro ojamaiba hojik tawibadi kari kaiba hai hojik tawba yadaba leibani ne thengagana phadoibani ne mami loina sengna ugadoribani asi hairaga amaiba lukhoi chatkhre oja lukhoi hek chatkibaga malyadu mathanta thanamaga yamna khangningna luang magi nupi ahangi mayumda lakhi moti hoigi thongal mapa phauduna lakpada priti du luang na ukhi wari asigi manga suba tangka matang asida loijare